ꯏꯁꯣꯔꯁꯦ ꯇꯁꯦꯡꯅ ꯂꯩꯕꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯁꯦ ꯇꯁꯦꯡꯅ ꯂꯩꯇꯕꯖꯥꯠꯂ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯅꯗꯤ ꯂꯥꯏꯅ ꯂꯧꯅꯕ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯁꯤꯟꯕꯗ ꯃꯔꯨꯑꯣꯏꯕ ꯅꯣꯂꯦꯖꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯃꯤꯑꯣꯏꯕꯅ ꯇꯥꯟꯁꯤꯟꯅꯩ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯣꯂꯦꯖꯁꯤ ꯀꯔꯝꯕ ꯅꯣꯂꯦꯖꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯟꯕ ꯅꯣꯂꯦꯖꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯈꯪꯉꯩꯁꯤꯡ ꯍꯥꯏꯅꯩ ꯑꯗꯒꯤ ꯑꯩꯁꯨ ꯑꯗꯨ ꯊꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯑꯌꯥꯝꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯏꯁꯣꯔ ꯂꯣꯏꯅ ꯈꯨꯔꯨꯝꯅꯩ ꯏꯁꯣꯔ ꯑꯌꯥꯝꯕꯅ ꯈꯨꯔꯨꯝꯅꯩ ꯑꯗꯨꯕꯨ ꯏꯁꯣꯔ ꯂꯩ ꯍꯥꯏꯕ ꯊꯥꯖꯗꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯨꯖꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯉꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯒꯨꯃꯦꯟ ꯃꯉꯥ ꯈꯛ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯨꯔꯛꯄ ꯏꯁꯣꯔꯁꯦ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯅꯩꯅꯔꯛꯄꯁꯤꯗꯩꯁꯤꯗ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯄꯨꯖꯔꯛꯈꯤꯒꯦꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯑꯍꯥꯟꯕꯩꯁꯤꯗꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯁꯤ ꯃꯔꯝ ꯃꯉꯥ ꯈꯔ ꯑꯗꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯜꯂꯒ ꯍꯥꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯍꯥꯟ ꯍꯥꯟꯕꯩꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯣꯁꯃꯣꯂꯣꯖꯤꯀꯦꯜ ꯑꯥꯔꯒꯨꯃꯦꯟ ꯍꯥꯏ ꯀꯣꯁꯃꯣꯁ ꯍꯥꯏꯁꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯒ꯭ꯔꯤꯛꯇꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯋꯥꯔꯜ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯀꯣꯁꯃꯣꯂꯣꯖꯤꯀꯦꯜ ꯑꯥꯔꯒꯨꯃꯦꯟꯁꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯂꯩꯔꯝꯃꯤꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯂꯩꯁꯤꯅꯦꯕ ꯃꯥꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯤ ꯅꯠꯇ꯭ꯔꯒ ꯂꯩꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯂꯩꯔꯝꯗꯅ ꯈꯪꯍꯧꯗꯅ ꯕꯪ ꯂꯥꯎꯅ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯀꯅꯤ ꯆꯣꯡꯊꯣꯔꯛꯄꯒꯤ ꯁꯤꯒꯤ ꯑꯣꯏꯊꯣꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃꯗꯒꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯀꯩꯅꯣꯝꯗꯒꯤ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯅ ꯇꯥꯛꯏꯁꯤꯅꯗꯤ ꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣꯅꯤ ꯈꯨꯊꯥꯡ ꯒꯥꯔꯤ ꯑꯃ ꯑꯩꯒꯤ ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯐꯥꯁ ꯇ꯭ꯔꯦꯛꯀꯤ ꯑꯩꯈꯣꯏꯅ ꯐꯥꯁ ꯇ꯭ꯔꯦꯛꯀꯤ ꯈꯨꯊꯥꯡ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣই ꯎꯔꯨꯗꯦꯕ ꯐꯥꯁ ꯇ꯭ꯔꯦꯛꯀꯤ ꯒꯥꯔꯤꯁꯤ ꯀꯅꯥꯅ ꯁꯦꯝꯃꯛꯄꯅꯣ ꯀꯗꯥꯏꯗ ꯁꯥꯔꯛꯄꯅꯣ ꯀꯔꯝꯕ ꯀꯝꯄꯅꯤ ꯀꯗꯥꯏꯋꯥꯏ ꯖꯒꯥꯗ ꯁꯥꯔꯛꯄꯅꯣ ꯐꯥꯁ ꯇ꯭ꯔꯦꯛ ꯀꯝꯄꯅꯤꯅ ꯁꯥꯔꯤꯁꯦ ꯇꯧꯕꯇꯕꯨ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯔꯀꯥꯟꯗ ꯁꯦꯝꯕꯤꯕ ꯃꯣꯏꯅ ꯁꯦꯝꯕꯤꯕ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯗꯨ ꯃꯦꯀꯥꯅꯤꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯎꯗ ꯇꯥꯔꯒꯁꯨ ꯒꯥꯔꯤꯗꯨ ꯎꯕ ꯀꯥꯟꯗ ꯁꯤꯁꯦ ꯃꯣꯏꯅ ꯁꯦꯝꯃꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯁꯤ ꯂꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯤꯅꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯤꯗ ꯀꯣꯁꯃꯣꯂꯣꯖꯤꯀꯦल ꯑꯥꯔꯒꯨꯃꯦꯟꯁꯤꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯁꯤꯅꯤ ꯀꯣꯁꯃꯣꯂꯣꯖꯤ ꯃꯥꯏ ꯑꯥꯔꯒꯨꯃꯦꯟꯁꯤ ꯑꯗꯨꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯏꯐꯦꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯣꯁ ꯀꯣ ꯍꯧꯔꯛꯐꯝ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛ ꯇꯥꯔꯒꯗꯤ ꯊꯧꯗꯣꯛꯇꯨꯕꯨ ꯊꯣꯛꯍꯜꯂꯛꯏꯕ ꯀꯣꯁꯀꯣ ꯃꯔꯝꯗꯣ ꯑꯗꯨ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯩꯔꯛꯏꯕꯒꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯅꯥꯀꯟꯗ ꯃꯔꯝꯗꯨ ꯀꯅꯥꯅꯣ ꯀꯔꯤ ꯏꯁꯣꯔꯅꯤ ꯁꯤꯅꯤ ꯃꯥꯒꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅꯒ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏꯗꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯎꯅꯥ ꯂꯦꯡꯉꯤꯁꯦ ꯃꯥꯏ ꯀꯣꯁ ꯑꯃ ꯂꯩꯕꯅꯤ ꯀꯣꯁꯇꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄꯩꯅꯦ ꯐꯥꯒꯤꯗ ꯑꯣꯟꯊꯣꯛ ꯍꯥꯏꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯁꯨ ꯎꯅꯥ ꯂꯦꯡꯕ ꯌꯥꯏꯅ ꯀꯅꯥꯅꯅꯣ ꯍꯥꯏꯔꯒꯅ ꯕꯨꯠꯅꯅꯦꯅ ꯍꯥꯏꯅꯩ ꯕꯨꯠꯅ ꯂꯦꯡꯍꯜꯂꯛꯄꯁꯨ ꯌꯥꯏꯅ ꯕꯥꯏ ꯗ ꯋꯦ ꯑꯗꯨ ꯕꯨꯠꯇꯨꯁꯨ ꯀꯣꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯎꯅꯥꯗꯨ ꯂꯦꯡꯍꯜꯂꯛꯏꯕ ꯑꯗꯨꯒꯤ ꯀꯣꯁ ꯑꯃꯅꯤ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯦ ꯑꯗꯨꯝ ꯐꯖꯩ ꯀꯣꯁꯃꯣꯂꯣꯖꯤꯀꯦꯜ ꯑꯥꯔꯒꯨꯃꯦꯟ ꯐꯖꯩ ꯑꯗꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯇꯦꯂꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯥꯔꯒꯨꯃꯦꯟ
सिगिजिसु ग्रीक तगी अयाम्बा मै वखल मिंगजे teleological गाइजे ग्रीक तगी लौथोरपनी ग्रीक की telos हाइबो वही अंदके telos हाइदी पांडम लैबा goal लैबा को purpose लैबा aim लैबा आदि ताइबम पांसिदे लैरिबा खुदिंग मक्से आदि सेमग्रबा लैरिबा पोसै खुदिंग मक्से orderliness अमा लै हाइदा orderly यामना मथंग मनाव नाइना मचु ताना अदगी मओंग मरिन नाइना सेमगा कनागुम सारा थंबिरंबे टाइपदा उबा फंगे अदु सिंदु उरकान सिदी पर्पस अमगा लोइना नत्रगा पांडम अमगा लोइना सेमबिरंबा सेमंबने सिदी कनोदा खंगौदना भंगलावरकांदा दाव यादना नत्र कईगुम्बा अमा तौरकान खुदोंचाबम ओय तौरकान ओइरपना येंबदको theological argument sina haisi adu maina natte khangudana banglauna natra chance amadu oirakhiba natte si orderly karagumamna purpose amagaloina aim amagaloina sikudi maxi semakpa ni sina samna example dako kudam moina yengba matamda numitsi prithvi 93 million miles lape 93 million miles ko aduki matik lape da adu prithvi se numitagi chapchana sigi 93 million miles de thamam ta ga da ayinga sa chapchani jiba panba laiba yani adagi hiram khudi mat oi nuai ba moi gani haiji se daw ya la go la ka do ba na ti sin hadi design tawbiba achoba maning da architect ati mystery achoba mana asana yengsilagan kudimak se semba ni sin haiji orderly myam ji yeng ta ga ni adagi nungdang dana koina tha sina example amani pibu wani ko nungdang dana ko थागी थबल मंगा थबल गदि साबा लेते नंदांग नुथुजु सारगदि मिसिंजे थबल इंखांग सुबा पोथाबि मतम आइ खुदिंग मक्से every step every second खुदिंग मक्से every idea हाइतारे सेम ग्रब पोसै सिंजिदा डिजाइन ना तौरगा सेमम बसिना ताकबदि सुसोय सोयदना खुसेम सिंसिगी मरुमदा अचौबा मिस्ट्री मा सेमबिबो मपु मा लै सिन माइगी teleological argument in ice. Asi kanagumba khana dum haiba lai po kangai sin mona ju thijin jabu da khangja bane ne sa khangja borangani I repeat to visit chance samadagi by the way khangom da thodo amadagi sumaina ma kuncha ba ma do wai rakhibani ka haisi adum hai adu sumaina khana basu yai sina illustration ni ko haidi अकोई मणिपुर की कंटेक्स्ट हाइबदा कोई अफावबा अईबा डॉक्टर लमाबम कमल ने इरंबा माधवी से नोबेल माधवी से फजना हाय नैनदना फजना कनो तौदना लैजबो वाखलोसिंग थादन इरंबने हाइदा अदो इसम समना हाइबदे योंग मसा अमा सानरा लैबे योंग मसा अमा दा कोइना कीबोर्ड से टाइप तौबगी कोइने वही वता टाइप तौबगी कीबोर्ड हमजे धक मांगोन साननाबा लंसिबा मतन माना ता नम सानबादा कोपदा माधवी हाइबो सैरेंग जे नत्र माधवी हाइबो वारी फजबा नोबेल जे सी थोरकनी हाइबगी चांगसी कयाम लैगे हाइदि अजगी योंगजिना अदुम सानबा मतमदा माधवी हाइबा वारी लाइरिक फजबा वारीगी अदुगुमबा नोबेल से थोरकनी हाइबी चांस आइगोंदि याम नेमे हाइतारे नेमे हाइबो हाइनिंग दाइतारे सुमय होइथोयासि कल्ले अदुन ताकपदि teleological मोय आर्गुमेंट्स इन हाइजि सुमंगन आसु फजग्रब डिजाइन सिंग मियोइबदा सांगादा लेंगलि पालिबा नुसिता कईदा खुदिमक्सि येंबा मतमदा सेंबिबा मपु म लेरंगनी हाइसे मोयना लै हाइसे मोयना हाइसे
ꯃꯣꯏꯒꯤ ꯑꯥꯏꯗꯤꯅꯤꯁꯦ ꯑꯗꯨꯝ ꯐꯖꯩꯀꯣ